ꯃꯌꯥꯝ ꯉꯁꯤꯗꯤ ꯁ꯭ꯇꯤꯜ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤ ꯁ꯭ꯇꯤꯜ ꯑꯣꯟꯂꯤ ꯒ꯭ꯂꯥꯁꯇ ꯉꯥꯏꯔꯦ ꯕꯥꯃꯣꯟꯅ ꯌꯦꯔꯨꯝ ꯆꯥꯏ ꯀꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯍꯥꯏꯗꯤ ꯑꯇꯩꯃꯛ ꯁꯥꯗꯤ ꯆꯥꯔꯨꯗꯕꯅꯤꯅ ꯌꯦꯔꯨꯝꯁꯤꯕꯨꯗꯤ ꯃꯤ ꯄꯨꯟꯅ ꯆꯥꯅꯩꯗꯅꯀꯣ ꯍꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯐꯨꯗꯇ ꯂꯥꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯌꯦꯔꯨꯝ ꯆꯥꯕꯤꯔꯣ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯔꯨꯝꯗꯣ ꯉꯁꯤ ꯆꯥꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯂꯩꯔꯦ ꯌꯦꯔꯨꯝ ꯃꯔꯤꯈꯛ ꯑꯗꯨꯗꯤ ꯆꯟꯅꯕ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯑꯩ ꯌꯦꯔꯨꯝꯗꯣ ꯌꯥꯝ ꯆꯥ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯋꯥꯐꯝ ꯑꯃꯇꯪꯒ ꯍꯥꯏꯗꯤ ꯑꯩ ꯕꯥꯃꯣꯟ ꯑꯣꯏꯖꯕꯅꯤꯅ ꯍꯥꯏꯗꯤ ꯌꯦꯔꯨꯝ ꯆꯥꯔꯁꯨ ꯍꯥꯏꯗꯤ ꯑꯇꯩ ꯁꯥ ꯀꯩ ꯆꯥꯔꯨꯗꯕꯅꯤꯅꯀꯣ ꯑꯗꯣ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯥ ꯀꯩꯗꯤ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯌꯦꯔꯨꯝ ꯆꯥꯕꯁꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯁꯣꯔꯤ ꯁꯤꯗꯁꯨ ꯑꯝꯂꯦꯠꯀ ꯑꯗꯩꯗꯤ ꯕꯣꯔꯥ ꯇꯤꯜꯍꯧ ꯊꯕꯤ ꯂꯩꯔꯦ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯈꯨꯠ ꯍꯥꯡꯉꯁꯨ ꯉꯁꯥꯏꯅ ꯑꯃꯨꯛ ꯈꯨꯠ ꯍꯥꯝꯅꯤꯡꯉꯥꯏꯅ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁ꯭ꯇꯤꯜ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤ ꯁ꯭ꯇꯤල් ꯑꯣꯟꯂꯤ ꯒ꯭ꯂꯥꯁꯇ ꯉꯥꯏꯔꯦ ꯀꯩꯅꯣ ꯑꯣꯏꯔꯤꯁꯦ ꯃꯌꯥꯝ ꯆꯥꯖꯔꯒꯦ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯆꯥꯛꯇꯤ ꯌꯥꯝ ꯄꯨꯊꯣꯛꯇꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯅꯨꯃꯤꯠꯇ ꯌꯥꯝ ꯆꯥꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ ꯍꯜꯂꯦꯕ ꯈꯔ ꯍꯣꯏ ꯕꯥꯃꯣꯟꯅ ꯌꯦꯔꯨꯝ ꯆꯥꯏ ꯀꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯍꯥꯏꯗꯤ ꯑꯇꯩꯃꯛ ꯁꯥꯗꯤ ꯆꯥꯔꯨꯗꯕꯅꯤꯅ ꯌꯦꯔꯨꯝꯁꯤꯕꯨꯗꯤ ꯃꯤ ꯄꯨꯟꯅ ꯆꯥꯅꯩꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯃꯤꯡꯁꯨ ꯍꯥꯟꯅꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯗꯤ ꯃꯤꯅ ꯌꯥꯝ ꯈꯪꯗꯦꯕ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯗꯤ ꯅꯣꯀꯣ ꯍꯥꯏꯅ ꯑꯣꯟꯊꯣꯛꯑꯒꯦ ꯑꯣꯟꯁꯨ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯦꯕ ꯍꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯩꯁꯨ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯍꯥꯏꯁꯦ ꯃꯃꯥꯡꯗꯁꯨ ꯂꯥꯛꯑꯝꯃꯦꯕꯀꯣ ꯃꯃꯥꯡꯒꯤꯗꯣ ꯑꯩꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯂꯒ ꯀꯣꯄꯤꯔꯥꯏꯠ ꯆꯥꯈꯤꯕꯀꯣ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯁꯨꯝ ꯀꯛꯈ꯭ꯔꯦ ꯑꯩꯅ ꯌꯦꯔꯨꯝ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦꯕ ꯑꯗꯩ ꯑꯩ ꯐꯣꯟꯁꯦ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯕ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯌꯥꯎꯕꯅꯦ ꯑꯃ ꯍꯥꯎꯇꯦ ꯃꯌꯥꯝ ꯑꯩ ꯐꯦꯟ ꯊꯥꯏ ꯑꯗꯨꯅ ꯃꯈꯣꯟꯗꯨ ꯉꯪꯉꯝꯃꯅꯤ ꯏꯆꯦꯗꯤ ꯂꯩ
苦泡怎么样？还是就是你这inform ne ba kwa. Hai mau chade na bola si ma na ho bi ni. Ko ha di ta. Ne. Ko nga ko ma cha do na. Mấy cô trò chứ khi bạn chưa để video của mình sao để mình cố gắng Ay phone के में आता है phone ही आदि तांग बंद तो बंदा यदि background view के ना तो जुगा यदि skin तो लोग तो अपने पर डाल लोग तो लोग तो अगर शमा क्या मतलब nah jengnya yang jangan deh pak ya sau ta rồi chắc chắn được đấy phải buộc cái gì mấy không có thành cái này nên để xem được cái những cái điều hay thì chắc chắn được đó phải đó đây là sao cho chúng ta cái những cái nó cho nên
Nah, mana? Yang campur kan tu yang perlu tak. Dia belum lagi ketemu. Sibau, jangan tu. Yang ulit saya, yang cakum calu bagi, cakum apa bagi? Cakum itu bagi. Kita ada cakum bayi ni apa? Kalau ni perlu di cakum bayi ni, dia calu bayi. Oh, tu. Sambil. Hằng như trao được phải là phải cái phật tâm nó chỉ là cái không muốn phải cái này kha rồi tao cha bây giờ đấy giờ lắm cha phải cái chết thành là rồi ông không cha thì chúng liền ini dia mah di rumah cái mẹ đồ anh sao mà sửa mẹ phải thì cha mình đã phải để mém đi nó vào đúng hay biết đó thì cái gì đấy mẹ bây giờ thì ngài bật đi like subscribe share tàu gì đó để comment tàu video mà ok mà ta sẽ làm được xin chào các bạn